अहानबदा MITVPAO Laibak asida energy crisis thokpagi wafam leite loinina LPG yauna petroleum products sigi awat leite haina kiran rejisuna phongdokre Malemgi Laibak mangana Strait of Hormuz phawda chatpada athingba leite haina Iran gi foreign minister na phongdokre United States na aroiba pambai oina Iran da landana ba khongmi lan mi thajin ba thorang paikhatkre Tripura police na lupa chamanga gi fact note siznaduna potchai leiramba mioi ama Sonamura area dagi fare NATO Laibak singna US da mateng panglaktabadagi Donald Trump na kham thengna asawa phongdokre Amade Israel na airstrike chathabada IRGC gi Navy chief Elireza Tangsri hatkre haina Israel na phongdokre Krumjari MAMI TV na sandokchaba national amadi international news meeting tabidi bapumna makpo ELANGBAM DILPARANI januna taram okchari hauzik pau sandokna hizari West Asia da lan thokpadagi malemgi oina awaba phibam kaya mayok narabasu Prime Minister Narendra Modi gi lamjing makhada hai singna paikhatpa thabak thoram singna lebak asigi summit ronda akaiba mata thokhande haina Union Parliamentary Affairs Minister Kiran Rijiju na phongdokre Wafam asi New Delhi da private news channel amaga wari sanabada minister na phongdokhibani hairi Minister na makha taraduna India ge jahaz sing Iran da athingba thamkhraba samudra gi lambi Strait of Hormuz landuna asok apan yauduna chathok sasin tawri maramaduna leibak asida energy crisis thokpagi wafam leite loinana leibak asida LPG yauna petroleum products sing gi awatpa leite haina mahakna makha tana phongdokhe West Asia da oiriba fibam asi fagalaktrabadi hidak supply gi awatpa leirakpa yai amadi mamal hengalakpa yai haina Himachal da leiba drug manufacturers singna phongdokre hairi West Asia da thokliba lan asina hidak sungmuda changba raw materials singi mamal haukiba numit kunga mangani rom asida chada chani chahum rom hengalakhiba na maram oiraga pharmaceutical supply chain da chauna kudong chada ba mayokna hale Himachal Pradesh da leiriba pharmaceutical unit chatruka yankhai rom asina leibak asida sizinaba apunba hidaki chang chada kunga manga rom puthoktuna lakpani Himachal Drug Manufacturer Association ki maikai dagisu Emergency Task Force ama sembiu amadi Incensant Commodity Act 1956 khudak tagi chatna halu haina union lengak da taksin kiba laikhrabani hairi Iran ga maruk mapang oiriba leibak manga China Russia India Iraq amadi Pakistan gi thau puba jahaz singna athingba thamkhraba Strait of Hormuz phawduna chatpada makhalamata gi athingba leite haina Iran gi foreign minister Abbas Araghchi na phongdokre India gi Mumbai da leiba Iran gi consulate general na thadorokpa warol amada Iran samudra gi lambi Strait of Hormuz da athingba thamlibase yeknaba leibak sing khaktagini hairi Iran gi armed force singna masiga marup mapang oiriba leibak singi thau puba jahaz sing Strait of Hormuz ta chatpada ngak senuna thamli haina Iran gi foreign minister na makhata na phongdokhe US na airstrike kaya sathaduna Iran da landa akhraba matungda aroiba oina Iran da landa na ba masigi khongmi lanmi thajinaba thorang pumnamak paikhatpa haukhre haina report amana phongdorakle Report asigi matung ina hausik Iran amadi US ke marakta lan loishinabagi matangda condition kaya thamduna wari sanariba sida yasinaba purakpa ngamdrabadi US na aroiba oina nongthak amadi leikha yauna punna Iran da landanaba sem saba loire lan loishinabagi wari sanariba asi mapung oina Strait of Hormuz ki matangda sanabani
Iran-su thau punabagi tangai fadana sizinariba samudragi lambi Strait of Hormuz ase adumak mapung fana control tawduna thamba pamle. Maram aduna ceasefire tawbagi wafam ase aruba ama oigadawre. Maram asina US na aroiba pambai oina masigi hai singlaba khongmilan mising thajinduna Iran bu nongthak amadi laikhadagi landana ba sem saribani haina report asina makha tari. Tripura Police na lupa chamangagi fact note sizinaduna port leiramba miyoi ama ngase Sonamura area dagi fare hairi. Mangondagi police na sasinaba lupa chamangagi fact note taraga taruk amadi mahakna leiramba potchai sing adu phagatle haina Sonamura police station gi OC Tapas Das na phongdoke. Mahakna haiki sasinaba lupa chamanga chatpigi note sing sizinaduna potchai leiramba nupa asigi maming Amir Hussein Kawi chahi kunga mari rom sure Badawal Munsibari dagini haide. Police na mahakna fact note sizinaduna dukan dagi leiramba potchai sing adu su phagatle pot sing adu mahakna 7 Heaven shopping mall dagi leirakpani haide. Police na case ama laukhatpaga loinina sasinaba fact note sing saba mafam sing khangdoknaba mahakpu wa hangbagi thabak kana sathari haina Sonamura police ki oshina makhata na phongdoke. Iran athingba thamkraba samudragi lambi Strait of Hormuz manakta leiba Iran gi hithang from city ama oiriba Bandar Abbasda Israel na airstrike chathaduna Iran gi Islamic Revolutionary Guard Corps IRGC Navy gi chief Elireza Tangsri hatkre haina Israel gi official sing na phongdokre. Leibak atuda phongba pau se Jerusalem Post na report tawrakpagi matung inna Israel amadi US ki apunba force na Iran gi mathakta landaba hokhibadagi Middle East da tangdulaita dabagi fibam mayok naringai cherakta malem gi khwaidagi maruiba thau puthok pushin tawriba Strait of Hormuz da leiriba Iran gi hithang from asida landakhibani hairi. Israel gi airstrike aduda Iran gi IRGC ki Navy chief Elireza Tangsri hatkre haina report asina hairi. Amaromda numit kunga taret ni shuraba lan asida US ki matik mayai leiraba F-18 fighter jet ama Sabahar manakta Irana kap thakre haina Irana phongdorakle. Paugi marak thatna atemba break matang logneste. Manipuri film amadi lamdam masigi art and culture gi achauba platform ama oigadawriba OTT platform asi ngasi mak Google Play Store dagi download tawbiraga adomgi mobile natraga television da install tawbiduna tha sigi tang kungani pandagi sandokchagadawriba Manipuri feature film fumduna thamlage. Hariba film asi yengnabagidamak Google Play Store changbiduna MAMI TV network haina search tawbiraga install tawbiyo. Hauji sandokchariba channel sing trial oina subscription yaudana yengba fangbiragani. So please do subscribe to MAMI TV network. Ibe makigano alba tamo sigi yumse next time tina checksin na laksilo ka tamkrobani ne dadarang se juha habaga amta kitarbo asumna mayamna machalbo ngapshan lugum masigi yumasibu asoya ngan pokadabatagi next time tina ngapseli next time ti jor habati ngaktok na basembani German technology sina bana concrete ka tokna tina ba matamda kapang amuk kena angle adli next TMT strength is in the quick. Ahan moina Manipuri feature film fumduna thamlege. Hariba film masigi premiere show Mars ki tang kunipan numidang punipan taba matamda sandok chagadoriba asigi damak MAMI TV ki OTT apps Google Play Store dagi download tawbiraga yunggi television amadi adomadongi mobile phone da yengbinabagi damak ngasi maktagi hauraga tha asigi tang kunganipan gi nungthil pung ahum taba fawgi manungda OTT asida changbiraga subscription fee shupna tangi lupa chamaga tara nipan khaktang thibiraga releasing show asibu miteng tabiyo show asi live telecast oina pungfam asimaktada uchagadabani karigumba yengbi haudraba makhata na yengbi khudong chaba leizade matam chapchan hauzagani
Manipuri film bo pungning thawat pibo oina ngasi mak OTT platform asibu download tawiyu. Break ki matungda taramna okchari makhataba pau pisari. Sudan gi Darfur amasung Kordofan lamdamda drone attack satharakpada miyoi kunga nipalom sikre haina mafam adugi health workers singna phongdokre. Report asigi matung ina drone attack adu ngarang numidang North Darfur state ki Sarab Omara town amada thokibani hairi. Sakhangdaba singi drone attack aduda angang yauna punna miyoi kunga nithoirom sikhi amadi miyoi taraga taret lomna asok apan nangki hairi. Atopa drone attack amana North Kordofan da chathaki attack aduda lambi da lakpa truck ama mai chakhi. Thaudok aduda miyoi taruk maina chaktuna sikhi haksang taruk adu phibam thina maina chakre hairi. Aduga atopa miyoi tarana sokhi. Drone attack adu paramilitary support force na chathaki bani haina maral siri. Bangladesh के पटमा टुरेलदा बस अमा तासिनबदा मियोय कुनगा मरी सीखरे हाइना ऑफिशियल सिंगना फोंदोरक्ली लाइबक थिबा थौदोक अदो मुस्लिम लाइनिंग चटपा सिंगी ख्वाइदगी मरु ओइबा कुमहै अमा ओइरिबा ईद की कुमहै यावरुरगा दकादा हलकपदा थोखिबनी बस अदुदा तोंगलिबा पैसेंजर निफु अदु फेरी तोंगबा नंगहौनबा खोंगजेल यांगना थौजिलकपदगे लाइबक थिबा थौदोक अदु थोखिबनी हाइरि थौदोक थोकफम अदुदा फायर सर्विस ऑफिशियल सिंग मियोय कुनगा मरी असि भागचांग सिंग फंगबा ngamle Taraga mathoina kanba ngamle hairi amadi lemhoriba sing thibaki thabak kanna chathari hairi Rasbari district ta thokiba laibak thiba thodok aduda laibak adugi prime minister Tariq Rahman na awaba phongdokpaga loinina laibak thiba thodok adugi matangda thigatnaba yathang pikre hairi official singna phongdokpagi matung ina laibak thiba thodok aduda laikhidraba sing adu ayambana jab manaba sagai gi miyoi singni hairi Yamna nungaitaba thodok ama oina Uttar Pradesh ke Lakhimpur Kheri district ta kabok kai gi attack ta chahi taret khakta ngairi bi nupi macha ama laikhidre haina mafamadu ki official singna phongdokre official singi matung ina thodok adu ngarang numidang district adu ke Belarian range ta thokibani hairi kabok kai gi attack ta sikraba nupi macha adu gi maming Simaran kawi chahi taret lom sure Nupi macha asina mahaki imungi miyoi shinga loinina makhoi farm house manungda leidingaida kai adu khanghauduna changlaklaga attack adu chathakibani loinina kai gi attack adu da mahak fibam thina sokpadagi khudakta sikhi haina official singna phongdokhe thodok adu gi pau phangbaga forest department gi miyoi sing mafam adu da changsinduna yangsinki area adu da security na patrolling chatpagi thabak hanadagi hena kanna kangkhatlagani haina official singna makhata na phongdokhe United States amadi Israel ge apunba force ka Iran ga numit kunga taret ni chupna Middle East ta sokna rakhiba lan asida North Atlantic Treaty Organization NATO lebak signa US ta mateng panglakta bagi damag US ki President Donald Trump na kam thengna asawa phungdokre haide report asigi matung ina Iran ga sokna riba lan asida ngasi fawgi manungda NATO lebak signa US ta karigumba makhal gi mateng amata panglakhidabani NATO hariba organization ase matam kaya gi mamangdagi US na sel chawna thadaduna lakhibaga loinina lebak sing asigi security da achowa thodang loduna lakhibani Donald Trump na hadak saurakliba ase Iran ga sokna riba lan asida malemda leiriba ayamba lebak singna thaptok na leinaba honarakhiba adudagini US na NATO dagi apamba amade karigumba makhal amatagi matengi thazaba thamdre adubu maruoiba matam ase America na ningsingduna leiragani haina Donald Trump na pendaba phongdorakli Aroibada maruiba pau amuka hana pisari Leibak asida energy crisis thokpagi wafam leite loinina LPG yauna petroleum products singi awatpa leite haina Kiran Rajizuna phongdokre Malayam gi leibak mangana Strait of Hormuz phawguna chatpada athingba leite haina Iran gi foreign minister na phongdokre United States na aroiba pambai oina Iran da landana ba khomi lan mi thajin ba thorang paikhat khre
Tripura Police na lupa chamangagi fact not sizinaduna pot chei leiramba miyoi ama Sonamura area dagi fare haidi. NATO leibak singna US ta mateng panglaktabadagi Donald Trump na khamtheng na asawa phongdokre. Amade Israel na airstrike chathabada IRGC gi Navy Chief Elireza Tangsri hatkre haina Israel na phongdokre. Hauski oinidi MAMI TV na sandokchaba national amade international news matang ase loisinjare makhataba pawgidamak meeting taduna laibiyo. Manipur film ki taibangda ahanba oina direct to digital release oina MAMI TV gi OTT platform da Manipur feature film phumduna thamlage namlengonda nomta nushiyana phongdoki busalite hariba film asigi premiere show lakliba tang kungani pangi numidang pung nipan taba matamda sungsoi shoidana kapcharagani Khangja lakjade ne nangi hanagi utin manba nupado imai pema miyamgi khudong chanabagi anoba technology gi matengdagi adom adongi yumgi TV da cableware tingdrabasu yengba phangbiragani. First, search for MAMI TV Network in the Play Store. Tap Install and wait for the app to download. Now sign in and play a movie to start streaming. Haima masi ni pisong la amale ai ta lo lo gi masi kai de no chen de ha kai de no ba isia si nge to bu na ti ye isi la ena phida lo pu sang bani kai ta masi ni thi ne masi te phada lu ne nang ba na ti nang asi ba bi gi ne hai gi dai ne yap tu na pu tho lo ba sa do isia gi che lo bi ne na ba hai de na ne na 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 ne kha wang si ku isi de hon na ri ba su soi de bi gi ni bu ko isia ado matam kha da ding hai bi yo ba machinje chaba da honi phata adine ko ma chaya na te na na ngasi bi gine ai hai dai na pa sa da thuna puthor pa sa da thuna puthor o isia to hai ma isia kari gino isia de sela to am chin bi de bo ke de ya li bro set da ya li bra ba ticket to kak de ya li bra ba kari gino ticket hai bo hoi bi ma lai ba ko ja puna ma wa na ni bi se na ka ita ta dro hoi bi ma na ka dori ba mas ki tarikun ni ba do madu da ne bot da ne phumduna thamlage haba film do kap ka doriye adui da makta de kem wa bi ro le se somna ta gi ne lupa sam ga trai pa ka chang ga ne MAMI TV gi OTT app to ise gi mobile de ni khangde TV de ni khangde hapsan bi ro adu ga ne imung ma no hu pa ga ne nu ai ni yeng mi ne ro kai do ro gi se hoi bi ma ai di ne adum da yeng ye faja la ke thana ga ne Buat tu dene nungai na yeng jaru ke adu di isi ke chen chu pi pi ro kani ya ahan moina Manipuri feature film fumduna thamlage hariba film asigi premiere show March ki tang 9 numidang pung 9 taba matamda sandok chagadoriba asigi damak MAMI TV ki OTT apps Google Play Store dagi download tobiraga Yunggi television amadi adomadongi mobile phone da yengbina bagidama ngasi maktagi hauraga tha asigi tang kungani pangi nungthin pung ahum taba fawgi manungda OTT asida changbiraga subscription fee shupna tangi lupa chamaga tara nipan khaktang thibiraga releasing show asibu miteng tabiyo show asi live telecast oina pungfam asimaktada uchagadabani karigumba yengbi haudraba makhata na yengbi khudong chaba leizade matam chapchan hauzagani Manipur film bo pungning thawat bibo oina ngasi mak OTT platform asibu download tawiyu